ngasi phongkiba tongan tongan ba manipuri siphongsing amasum thokiba thawdo wathoksing mayamna thamjagi ahanbada different manipur gi ps ta thagalakpa tendakpa marubi ipong tanghana mayamna thamjagi Meitei Leepun gi sip Pramod ta ambush taramle hadi tawbu asu open nang hodre haina supaw muna hadi mayam puna anobu update ngamina haina social sigi mekedi gi myangi phamna thamjari atopa pawm ansam gi economic blockade manam tabra tangai fadaba polam singi mamal khangen hengakre Sengkizi yang kai chanba bora madal pali singa maga sani rom pirambadu lesingani ga sani di hengakre aduga tilau kizi da lupa nipu ga mga pirambadu lupa marfu yore Manipur asi hauji koki singna separate administration tanduna mapanagi sanglakpa koki narco terrorist na susana riba koki lalhaubaga pulaga Manipur landarakpagi tha taruk wana khangriba matam sida Ansam economic blockade tawgani hek Louthoklaga nongmada sangdraba yadraba polam singi mamal asauba Karbawalana Kangbuna Khange Hengalakpasi Yamna Lebakthibani Makogi Matakta Miyeng Sangba Sungani Haina Meitei Kyadagi Phungtuk Narakli Economic blockade tawgani highway hek tabaga maruina Sengamadi Tilhogi Mamal Khangen Hengakre Highway Pau Tabadagi Pauksisna Tigaluda Asumadu Thingaraki Lekai de Tukan Masama Pama Kangbuna Su Asumani Haina Fundoraki Miyamna super fine haina khangnari ba seng kg yankai sanba bora amada lupa lising amaga sani rom pirambadu lising ani ga sani hengakre aduga tilau kg da lupa nifuga manga pirambadu lupa marfu yore hadi makatana tai polam kya mamal hengalakku yari thawong asimakti miyamgi wari basi kari sukhandaba masagi ta khanba sil tal horaga loiri haina khanba asoba karwala kaya am leire takani masimakti miyoi bisingi minung sikhangdaba kangmuni Laingak na panakana honarabasu pochagi mamulasi hengat ningba ta thaningba makogi khuta lairi thawong singpuna makile bakthibani Manipur thukliba irang sina maram oiduna Manipur lenga na internet thingduna lakiba asi namit mangani gi manungda lauthokadabani haina olnaga student association ansamna demand tawduna lakibani lainga na makhata na internet thingbadagi ansam lainga ki mamang thagi kunga tarukta memorandum of understanding MOU inaduna lakibani MOU adu point anida inakibani ahanbada internet athingba lauthokpa amadi launanaba pangthokiba interview November gi ani phawgi manungda haidokadabani haibasini mamang thagi kunthraga mathoida pangthokiba mipamamana tha sigi ahungi numidang weram pung tarukdagi economic blockade makhatana satharagani lauthokibani asigumba sigi khudong saba lauduna asoba karba wala singda posai mamal hengatpagi thawong asi horakpani Ngalingaida lenga amadi leibak miyamna miyeng sanghaubu sunguni hainasu wapam kya thamrakli atopa pawmana Mau police na brown sugar yawba sapon kep nifuga tait fare driver na thokre Senapati district ki Mau police station konba puduna mai kedima lambida Mau police ki timamana asar woksing sek tawda omni ben amadigi brown sugar yawba sapon case nifuga tait fare Ben driver na toktu senkre thawdo singa se pung taruk rom ta ba Senapati district ki Mau police station dagi kilometer taruk rom salaga leiba puduna mai kedima lambi maphamamada Mau police na lambi da satpa gari sing sek tawduna leiringa Senapati mai kai rom dagi Nagaland tamna lakpa higok masugi omi ben registration number NL01C 8105 singningoi oiba mong lakpadigi police team maduna khamna bahairuda gari edu khamamdana kanna thauki gari edu police ki team maduna tanaraga IBR lambi amada thachinduna thamki mafam adu singya oibana ben driver edu gari hondoklamlaga asukpo singya romda sensen khibadigi thiba phangkide hai police team maduna gari edu da check tawbada drug oiramgani singnaba posakra thengnabadigi kudakta district magistrate paw piraba matungda Executive Magistrate Laktuna Police yauna check tawda brown sugar yawba sapan case nifuga threat oiram khibani brown sugar singadu gi arumba gram 608 ni hari pharaba polam singadu ga mari lainana Mau police station na case ma lokhat khre haidin su pawsna makatarakli atopa pawamadana ising thumjilakpadigi lokol mari gi lopari lising ani rom lokpa yadana leire lami sing mi paiba poknare mari lainaba sing gi pokning sing silakli Thaubal district ki khangabo khungangi bihu lokol salam lokol kaifa lokol umaru lokol na sing tungan ba lokol singda wangjing tutorial dagi si tharak pa ising mara moiraga lokol sing asigi low pari lising ani rom lokpa yadaba gi fiam da leire lokol sing asigi mayai da leiri ba ising khong
Thambal Angang Kenel asi Lomi Singna, Sengdoktun Ising, Sita Hona with the Lenga Kimeki Sumating Pangbina Lomi Singna, Madi never sing Puning Slakli. Ngasid Laukola Sigi Lomi Singna, Kenel asi the lady by Ising asi, Sita Kinava Kangaboki, Pradan Singama de Zilla Parisaki Mating Luina, Sengdokpa Horodana, Lomi Luki President, Kundrakop Momon Hakipita, Lakol Singasi, Lokpiara of Housing asi, Ising the Tumsin lady. Thambal Angang Kenel asi the Ising Sitoka the Basisu. Hup mayam ama hausik na maram sengdok na ba hona bada lomi sing da awaba mo oinare hausik kenel si mapung phana sengdok pa ngam loi da bigi phibam da leide maram asina MLA amadi mari leina ba authority sing na awaba mayuk nari ba lomi sing asigi da ma khanbiraga tung koi bin ya ba mawong da lehobu ya na ba miyeng sang bi waike Moirangthem zila kawa lomi mana phongdorak pada hausik lau khaw yarak laba matam sida ising saurak padigi khaw ya da dun leire Kenel asi tengthok tun ising sauri basi titak higidragadi tam khraba lau singasi manggi phibam de leire ngasing mak pradan sing zila parisat member gi mateng lauduna tengthokna bohonari adubu lenga asina lomi singi khanbiraga tung koinia ba mawong da simbiduna kenel asi matik sana thambirabadi lomi singi hena nongai ba mati oigani haikenasu pausna su makhatana su phungdorakli atopa paw madana Moreh dagi state force Louthoklaga central force na mutsinbiu Zomi Council Moreh Town State Force Louthoklaga Central Force na mutsinbiu haina Zomi Council Steering Committee na Prime Minister Narendra Modi da memorandum ama pisin krari Manipur lengan lamdam asigi kanglup singi marakta misang mikhai nai na thabak tawbire handak October 13 ga mathoida Singtham Anand Kumar Kawa Police ki SDPO ama laikidaba du Minister na awab phongdok pagaloina lupa lakh yangkai compensation pinaba madi imung munungi miyoyama da sana balenga kithabak pigani hana lauthoki hainasu memorandum adura pankip mamangda onkhomang haukip kawa zau kanglupki police officer ama sikhibegi matangdadi Chief Minister amadi state lenga na wap mata phongdokti hainasu memorandum adura pankip state forcing maru oina Manipur state Commandos na Koki amadi Zomi Kangluki area singda park sana violence athare Prime Minister na akan mamiyeng sangbiu hainasu memorandum aduda phongdokli Moreh amadi Tengnopal district Koki amadi Zau Kanglup tagi police ki SP amasum district administrator sing thambiu Tengnopal Kangui Sandel Kerzon amadi Lamka area singda Koki amadi Zau community ki officer sing thambiu asumna tawrabadi administration ki thabak ta kudong sadaba sing mayuk nari besi kokhanba ngamgani haiken su paus da makhatana pali makhasa tharak poina to paw man yauksang loiraga aber thungmagi phibam da tagadori African swine fever ki test result ngairi ngai da okli sing mangaram sire Manipur da paktakna oki laisat African swine fever sandurakli haiba tabadagi laisat asi khangdona ba mari lainaba singna anaba ok singi test sample laukraba matung Masigi sample ngairi ngai da housing okli sing mangagi mathakta senkhre test sample laukraba okloina sikraba matungda masigi test result laklabadi yauksang loiraba matung aber thungmagi phibamda tagadore ramasigi matana ngasi Manipur press cup ta pangthokpa pawgi mifamamada Manipur Progressive Pig Farmers Association MPPFA gi Joint Secretary L Vidyasagar na paumising da hai laisat asina maram oiduna lamdam asidagi okki karbar mutkibi yan laire laisat asi kananaba upai thibada state asidasu testing center ama hangdokpa mathok tare laisat asigi test report ngairi ngai da ok sibna halaiki mana makhatana hai laisat asina state asidagi ok lising manga rongi mathak sire laisat asi hanna thoktuna awaba mayukna khrabani adubu lainga amadi mari leinaba department singna laisat asi mayukna na ba mangjawnuna section thrang lahodabadi ngasidi laisat asi amuke hena mayukna bada lomi sing kokto khut amnabani loan loudun ok loibabu sinpam amu oina thabak toriba miyoi singda sauna awaba nanglibasi lainga na matik saba compensation pipam thuhi anaba ok singi laukiba test sample singi result ngairi ngai da ok sibana hali maram asina asiguma khudong sa da basinga sikhara da oirabasu phanaba lainga amadi department na miyeng sangduna state asida testing center ama hangdokpiu ok sibidagi sauna seking piraba pig farmer singda state lainga ki fandagi compensation pibiu madu natrabdi laumi singna Manipur da ok loiba ngamdaduna tokpagi phibam da laklagani masina state asida ok loiraba laumi singna ok puthokpa ngamdaduna mapalamdigi ok pusilaktuna setmilona sauna seking piraklagani maram asina lainga amadi mari leinaba authority singna ok loiriba laumi singi awaba sida miyeng sangminaba appeal tawkhensu paus da makhatana phongdorakli
Marathana Mapalamgi Paumna, Russiana nuclear test ban treaty ratification the President Vladimir Putin sign off the crack. Russia gi President bihi Putin ngasi comprehensive nuclear test ban treaty the Russia gi law revoking ratification sign off the crack. Mang hai maki lokhalak liba thaurang asina Moscow na United States ka loinana punna lokhat piya ba thaurangi manungsana pakhatani. Nuclear test ban treaty da ayaba piduna khuyek pinari ba si karigumada Washington su thabak oina pangthuraktrabadi ma ana khuyek pi hi ba sigi matungina thabak tawroi. Nuclear test ban treaty sigi matangda Washington hanana yanabagi khuyek pi hi ba lekhrabani. Adomaina mag English ngamaga samapanga maudraga tarukta yanakiba treaty edugi semdokpagi thabak hauzu phawa pangthoktre. Putin na makhatana hai khuyek pina ba sida yanakiba pek adu amuhana semdokpagi apamale matam adu yanakiba wapam adu United States ka punna thabak tawringi matamnani. Western Arm Control experts na phongdokpada nuclear test ban treaty ki khuyek pina ba asida Russia gi maikedi pukning sangdaba phibamle. Masigi maramdi hauzu Ukraine amadi Russia gi marakta akanba marakta sathaba maram oibana Russia gi official singna thaurang asida pungning lupsinde haibu wapum phungtokli mamang tha October mangada Vladimir Putin na phungtokhibada wapum amada hai Russia na nuclear test tawgani natragana tawroi haibu wapum da mahana karigumba amata phungdokning balaitri Russia na security expert amasum lawmaker singna nongsup lepak singda nuclear bomb test tawduna section wapum khangana ba phongdokrabasu Maki maikirigi test tawba amasum tawdabagi matangda sapsaba wapam phongdokpa pamdri haina khangalakhiba lekibani hauji oirakliba phiba masina nungsuklomgi leibak singna yamna akiba phorakliba si anauba ira sida asoba nuclear testing tawrakadra haibasini adumainamok Putin gi maikirigi di nuclear test be treaty sigi di ratification law da ayaba pire haibasini hainasu pau sida makhatana su phongdorakli Makasa tharak point na harol gi thodang pausi digi to pawm RDNPR department na miyema sahi semdolaga thabak sanghalamle hauki bi English singani ga kun gi September mari da Manipur sarkar gi rural developments and panchayati raj RDNPR department gi joint secretary na thokiba office notification 1/26/2020 RD MCC DRDA wing gi makhada masagi thabak tawbigi sahi helaba MD Mustakim Sa Koba Miyema Sai Semdolaga Department of the Office Assistant Computer Operator Oina Thabak Sanglamle Haina Muslim Students Unions of Manipur na Haidi Thabal District ki Paudil Mamang Likai di MD Tayyib Ali gi Masanupa MD Mustakim Sana RDNPR Department da Office Assistant Computer Operator Oina Hoki pa English ngani ga kungi December amada thabak Sangkibadugi matangda Muslim Student Unions of Manipur gi General Secretary MD Firoz Khan hai hauzi Manipur Prajana khamthena wanaraba matam sida MD Mustakim Sana masagi pokpagi sei semdoktuna huralana da thabak sanglambasi tasina lebak thibani magna masagi araibe sakti amadi senja thumja tawraga thabak sangkhibasina miyamgi sakwa thorang pekhalakadaba Rural Development and Panchayati Raj Department asi miyamna huran chinthigi department oina urakani loinana miyamgi sakwa thorang sing puksel singna pekhatpa ngamloi doribani masagi sakti amadi senja thumja tawraga thabak sangkhiba MD Mustakim Sana hariba thabaksi sangnaba honabada mahakna bosimna loba class 10 parikya da oikiba masagi date of birth 1976 haina onthokuna thabak sangkibani union asina miyamgi wakat kya lakpari kupna thigalubada MD Mustakim Sa si English ngamaga samapanga marfu tarukta bosimna loba class 10 gi parikya da Saugaima Higher Secondary School Thawal gi roll number 5846 da third division da pass takhi makha tanai 1990 dana MU na loba pre-university exam da Lilong Horebi College tagi roll number 4211 second division da pass takhi adogi English nga magasama panga maudraga mathoidagi na maudraga ni thoidana MU na loba TDC second year da Danamanjari College tagi roll number 2225 da college asidagi transfer certificate college living certificate singadu English nga magasama panga maudraga ni thoidagi na English nga magasama panga maudraga hondoida laukhokiba miyoini Masagi asengba date of birth 1970 oibadu English nga magasama panga humdraga taruk haina semdolaga RDNPR da office assistant computer operator oina thabak sangkiba amadi Mustakim Sagi MZL number na CPIS MZL number na
110087 DC ni Meitei si Manipur University na piba registration number na 2704 of 1987 ni Meitei si masagi sai semdok tuna Shakti amadi senja thumja tawduna thabak changkhiba sigi matangda mari lainaba singda hawkiba English ngani kungo homdagi Mars kungo homdoida ayiba sirol pisinduna wakat pasu laikre masigumba miwema matau kramna thabak hawkiba no haibadu athubada mari lainaba singna sengdok piu haiden su paw sida su makhatana su palakli loisilak poina to papom na PMGSY gi lambi semdana semba loide haina poster thesalamle PMGSY phase 2 gi Yang pokpi bazar dagi Kamjong district ki Sadong phawgi kilometer tara sangba lambi amadi Kangkum dagi Wangli phawgi kilometer taraga manga sangba lambi sungsem semdana semba loida haina poster thesile hiramasida rural development and panchayat ki ras minister na yengsinduna lambi asi hakthengna satuna suba loide hairiba lambi gi phibam yengsinbina ba tangkhul aje katam na ulong Southern Tangkhul Student Union gi Meitei gi Manipur Sarkar gi pungning singsilaki ngasi Manipur Press Club ta pangthokiba pawgi mifam amada Tangkhul aje katamna ulongi president Yasisor Kangsunga madi general secretary thangtim jojo ani na kilometer tara sangba yengang pokpi bazar dagi Sadong phawgi lambi amadi Kangkum dagi Wangli phawgi kilometer taraga ma sangba si yengang pokpi amadi Kangkum da bot thetuna loire haina uli adu lambi ani asi sungsem semduna loire haina Pradhan Mantri Gram Sadak Yojana gi poster da thetpa thenare hariba poster sida lambi asi semba hoba English ngani ga kunga mathoi gi January 3 tagi horaga English ngani ga kunga ni thoi gi July 5 ra semba losile lambi asi maintenance tawbagi matamna July 3 tagi horaga English ngani ga kunga 3 ki July 5 phawba haidun iri amaramda Kangkum dagi Wangli phawba kilometer kunga manga sangba lambi asisu English ngani ga taraga mapani August 3 dagi thabak horaga English ngani ga kunga mathugi February ani da mapung phana losile lambi asigi maintenance contractor thabak suba loibadagi sahi manga haiduna iraga thelisu haidi tentakna myamna thamjaramge adu hausi kuina di myam paus sumatang sa lusinjarage masum myam puna no update ngaminasi